Akasbani Imphal, Wahengbam Rajesh na pau pajari, Anbada Maruba Pau. Manipuri ngasi total shutdown laukthokibadagi gari chenadre kaithel sing mausagum phamnadre. Rajniti gi achoba onba amada Nagalanda NPF nephew na luchingba People's Democratic Alliance Sarkar yaukre amasung Jal Jeevan Mission gi makhada leibak asigi khungangi yumthong koti 15 lakh humbudra mathoi toti ising phangan kre. English sing chamapan ni phumapan ging asigi numit asida Manipur na Bharat ta tingkiba numipu yaningdaba phongdoktuna aina tingraba lalurup singna rise asida ngasi total shutdown chathari total shutdown lakthokiba asina maramoiduna jila amaga gi marakta chenaba passenger puba gari sing hanagum chenadre lanai gari sing chenbagi chang hanthare khwairamang kaithel yauna maroiba kaithel sing mausagum phamnadre. Security Force na Raja sige sing amasung tampaki sing na mafam singda ti humbagi thabak leptana chathari akak naba paugi matungina miyamdagi sel khaiba amasung hingsagi thawong sing chataba miyoi sing phabagi thabak su leptana chathari. Manipur Police ki cherola man hai hokhiba ningthokaba numita Security Force na Imphal East Jilagi Porompat Police Station gi manung chanba top makha lekai digi KCP PWG gi miyoi ama masagi mayumdagi phagatki. Numit asimaktada Imphal West Jilagi Lampel Supermarket gi KCP apunbagi miyoi ama amasung Tengnopal Jilagi Naorem Muslim Basti dagi UNLF K gi miyoi ama phare hari. Gari niyom lana thawba sing phabagi thabaksu leptana chathari ngarang Manipur Police na miyoi kulumdoi phabaga loinana lupa lising yangkhai mari changa fine oina thian ki hari. District Mental Health Program Kaksing, District Health Society Kaksing amadi District Police Kaksing na sinduna State Management amasung Suicide Prevention haibasigi matangda thauramama sugunu mamang lekai Community Hall da pangthokre. District Police singi nongmagi oiba Targeted Intervention Program aduda sugunu Subdivision gi Police amadi BDF personnel samaromna saruk yaki. Rise sida dengue gi case nongmagi hengalagliba asida Kharado oirabasu ngakthoknaba pandamda None Jilagi Longmai Part 4 da maikhu kapthokpagi thabaksing chathakre. Marfu Taruk Suba Battalion CRPF na Peaceland Youth Club None ga sinduna Kang Marum Kopham singda maikhu sing kapthokkibani hari. Ningsing bayai sahi asigi January amadagi ngarang phawbada Manipur da dengue case lisingani chahum marfu manga thengnakrabani masigi manungda Imphal West Jilana khwaidagi masing yamna positive case lising ama chatret taramathoi thengnare. Dabili ba pawasi Akasbani Imphal degini. Nagaland Rajniti gi oiba achowa awonba amada Naga People's Front NPF nephew na lusingba People's Democratic Alliance Sarkar yaukre. Ngarang thokpa cherol amada NPF ki Secretary General amasung MLA ke Kiko Nahai dolgi chatna kanglongi matungina dolgi President na hiramasigi matangda ordinance ama thokre. Ordinance adu ngarang degi chatna ba hore. NPF NDPP punsin nakibigi mangwainana Mukhyamantri nephew na ngarang NPF hanagi President Dr. Surhojeli Liji Sigusu unaki social media da thagatpa warol amada siridio na hai rajniti gi oiba khongchata NPF lusingba asibu ikai khumnaba utpo oina mahaki manakta chatpani. Jal Jeevan Mission ki makhada leibak asigi khungangi yumthong koti 15 lakh humbudra mathoi toti ising phangan kre hari. Mission asigi makhada hojik phawbada chada marfu totui ising phanganle. Jal Shakti Mantraloy hai mission asigi anisuba tangkak changchinba haure maramaduna masida district administration singi chawraba thodang lai. Hiram asigi matangda Naidili dangarang district collector singi oiba Pejal Sambat Pangthokre, Sambat Pangthopagi Maroiba Pandamdi, Jila Thaki Governance Hena Mapangal, Kankhat Hanabani. Bihar Bidhan Sabha Mikhal Gidamak BJP na Mirep Humudra Mathogi Ming Lauktokre, Mirep Singi Mingadu BJP Central Election Committee na Aroiba Warep Laukibani. Hindustani Awam Morcha Secular Nasu Mikhal Asigidamak Mirep Taruki Ming Lauktokre. Birodigi Chungchinaba Grand Alliance ki mapang amo oriba CPI ML nasu Mikhal Asigidamak Mirep Tarani Pangiming Lauktokre. Seat Chanini Pum do leba Bihar Bidhan Sabha Mikhal ki anisuba tangkak kidamak Election Commission na Electronic Voting Machine Voter Verifiable Paper Audit Trail gi ahanba randomization ngarang pangtokre. Tangkak ani thokna vote thada nagadriba asida ahanba tangkakta November 3 amasung anisuba tangkak na November 13 da vote thada nagani. Vote masing November 10 da thigani. Mikhal asigidamak BJP amasung chungchinaba sarkar gi oina Pradhan Mantri Narendra Modi na Mikhal gi campaign ngasidagi hauragani. Bharat amasung Mongolia na ngarang yana warol tara sahi taunakre
Pradhan Mantri Narendra Modi amasung laibak asigi khongsata leiba Mongolia gi Rashtrapati Khurkeksak Ukhana Naidilida mihut kangbugi thakta yana warosing adu sahi taunakibani. Sahi taunakibasing adugi manungda humanitarian aid Mongolia da leiriba heritage site sing sengatpa immigration gi lamda mateng pangnaba geology amasung mineral resources cooperative mapanga kakhananba amasung digital solution sing mateng pangnabani. Rashtrapati Draupadi Murmu na hari cultural heritage amasung ganatantra gi maruibasing asina Bharat amasung Mongolia gi marakta achetpa mari lainari bani. Mongolia gi Rashtrapati amasung mahaki mihut kangbu singbo Rashtrapati Bhavan da taramna okladuna Srimati Murmu na hai Bharat amasung Mongolia asi yamna maruiba mapang amani. Haukiba sahi kunmanga asida Bharat na Mongolia da tongan ba cultural project kya paikale masigi manungda Buddhist monastery nahona na semjinba amadi ariba manuscript sing nahona na namthokpa yauri. Pradhan Mantri Narendra Modi hayeng Andhra Pradesh sakani mafam adura mahangna lupa koti lising tarahumdoi chamri kuntra changna paikakadaba tongan ba sakhot thorangi project sing kharagina jatra hungani kharagina sangagani. Pradhan Mantri na sangagadurba project sing gi manungda lambi railway defense manufacturing petroleum and natural gas industry power transmission na sing ba yauri. Thauramgi sarugmoina Pradhan Mantri na tilliba miyamda wa ngangani. Matam khara lepluraba matungda Bharat na ngasidagi America ga International Postal Service makha satharagani. Kendra gi Communication Mantraloy thokpa cherol manhai America gi US Customs amasung Border Protection ga kusan maduna combined mechanism semle Mantraloy hai anoba thorang asina America da leiriba mioi singda pot thadok sasin toba matamda thengthadana amadi ahenba sempham lodana athuba matamda yahonba ngamlagani. Ngasi phongba pausi singi maroi pausingi dama hojik Naorem Victor leire Victor Thagachari Rajesh Silongi Manipur Rajbari building Thugai Kibaga Mari Lenana Tongan ba loop amadi mioy sing na penda ba phongdok tarakpagi paw sing na ngasi phongnari ba paw che ayambagi maroi ba paw oiri Sidok khraba mafam lengdana thamgadabani campus manungda chap manaba ama sagadabani kokomi Rajbari Thugai Kiba October 9 bu puwari muthat kiba numit oina pangthoksi haiba paw sana lebak paw che gi ahan headline tawri pawasi tongan mamongda headline piraduna Sangai Express ki edition animak People's Chronicle Morning Bell amasung Narol gi thogdangi ahan headline tawri criminal case sing mayok naba Manipur gi hanagi amasung sitting MLA sing gi case ex MLA Lukhoi Ratan Kumar amasung MLA Syam Kumar gi case sing close tawre hairakpadagi court na affidavit oina phongdorak naba khangan khre haiba paw huenlan paw gi ahan headline tawri JJ mission gi makhada Manipur da paikhat fam thokpa thabak sing niyam chumna paikhat khidabagi mayokta MP Bimol na PIL thakre haiba paw pokna fam paw che gi ahan headline tawri JJM gi matangda High Court na thakiba PIL notice issue tawkre haiba paw Sangai Express Manipuri edition gi ani sub headline tawri President's rule thamkraba matungda law and order gi fibam phagalakhi haina hanagi Mukhya Mantri Nongthomam Biren na phongdokiba wafam Morning Bell amasung pokna fam gi ani sub headline tawri Lanjena duna relief camp ta leiriba mioi singna makhoibu mayum da hanjil hannaba sarkar da taksin kre haiba paw Sangai Express English edition gi ani sub headline tawri Senapati da National Deworming Day hodokre Jal Jeevan Mission gi wathoki matangda Senapati DC na matik chaba thabak lokhat piu haina YRFC na taksin khibagi pauna Hills Hornbill Express ki ahanba amasung ani sub headline tawri Nagaland sarkar gi People's Democratic Alliance da Naga People's Front yaukibagi pauna Ganfu Mail gi ahanba headline tawri October 12 da NSCN IM gi General Secretary TH Muiba lakadabaga mari lainana Somdal gi khunja singna sem sari haiba paw Tamenglong Times ki ahanba headline tawri Rajesh Thagachari Victor aroibada maroiba paw Manipur ngasi total shutdown laukthokibadigi gari chenadre kaithel sing mauksa gom phamnadre Rajniti gi achoba awonba mada Nagaland da NPF Nefurio na lusingba People's Democratic Alliance sarkar yaukre amasung Jal Jeevan Mission gi makhada laibak asigi khunggang yumthong koti 15 lakh 63 toti ising phangan kre paw loijare